Online Manipur YouTube channel swing birva mayam pum nang pu amuk hana taram nok seri han bajam namroi update amma kang lipa ki mera dagilo khotchege Lalloifaida Kuki Millitantsingna Dhon Thinduna Haraokhre Phongdokhre Manipur thokli sahi ama helak lo bakang lup ani gilan asina khwaidi ge sokhan bam fam ama oir sulu kendra asisu ama oiri adu kendra asiki miyam gi mihut oir MLA ke ranjit yam na toina masama kendra asida laktura miyam gi awat apar sing be yengsin bagi tabuk sathari hairi sugnu gi khunja sing de fango paw gi matung ina hadak ta su MLA ke ranjit sugnu da laktuna yumthom khuding de sang tuna awat apa kari leiri miyam gi damakta mahak leiri haiba wafam phongdok piram bagi damakta MLA bungam khai leitana thagat phongdorli adu bo hujik phawo sugnu seruna singba kuki khul singa nakna leiba khunja sing de kuki terrorist sing na kari tor kadaba ge khanbada hing tumpam chafam khangdara yamna section na leiri hairi khunja khrana phongdorok bagi matung ina di haukiba nongmai jing mitagi hauna Lalloifaida leiba kuki singna makhol langba haurakhi makhoina ayuktagi numidang phawo Dhon Thinduna isai saktuna jiribam de kuki singna mitagi yum mai thaki bagi harawa phongdok pagum law khongduna leikhi madugi makhol sungnu de leiba khunja singna taba phangki makhata na kuki singna kari tor kadabano haina khanbadagi khulngak liba khunja sing amadi khunja miyam sing hojik su section na adumuk leiri amarom de dongyang na singba kuki na khutling duna leiba mafam sing de su kuki Millitantsingna ayuk nungthin naidana sathok sasin haibadi gari chatpagi maingal na singba adumuk uba phangi maduna makhoina sugnu amadi serung na singba khul singda aseng batanja yenglaga lantara kadra haibagi singna pa amadi hojik su adumuk leiri hairi serak asda sugnu kendro ge America ke ranjit na sugnu bazar de leiri ba sugnu hospital gi awat apa yengsin baga loina harna staff nurse quarter oira mafam aduda anoba manipuri police amadi IRB na sing pusilak tuna makhoi gi leifam ohengani haiduna yengsin bagi tabuk satharam ki maduna athuba matam de state security force pusin tuna ngaksen bagi tabuk sathapi haina su MLA gi makhada phongdorakhi aduga mathangi update asna kamong maning lobuk ta Kuki Millitantsingni singnaba singna nongmai round manga rom kapsil lakre Nambon police station gi manung chana kamong maisnam maning lobuk ka tainna leiriba modbung sing mathak rom dagi kuki terrorist ni singnaba sing ngarang dang nongmai round mari gi manga rom lobuk rom da kap thrakre hairi kamong maisnam leikai da leiriba khunja singna khanaba pawam phangbadagi kamong maning lobuk ka thangna leiriba modbung sing gi maning thangba saruk ta Kuki militant khara gari tongduna laglaga mafam adu thomjin tre habe gi painaba leiringi ser asda ngarang dang pungtra mathoi makai taba matam singi saruk tagi nongmai round manga rom lobuk ta kap thrakibani hairi nongmai kap thrapagi makhol taba khunja sing ni paiba pukna khi mafam adu da leiriba khun ngakpa khunja sing na di makhata na khut handuna nongmai maru ma phawa kap kide nongmai kap thraklaba matung da khunja sing na haurakpagi makhol taba tagi Kuki Millitantsingna adu singthik tagi kum thakraga mafam amada sen kibagi samila fangbangam ki hairi pawasin hai modbung singi maning thangba saruk asi Kuki Millitantsingna makhata na nongmai kap silak payabagi singna ba chauna lei maram aduna mafam state security force matik sana thambiduna Kuki Millitantsingna sangbangam dana ba amadi takthok khina ba thabuk paikhat piu haina su khunja singna phongdorakli aduga mathangi update asna embus torok from da thiba humbagi thabuk satabada kapthok raba nongmai tokning kaya fangbangam khrem Kangpokpi district ki manung sanwa jiribam lambi ki Scotland manakta leiba ke sinam village tangarang Kuki Millitantsingni singnaba singna chief minister gi advance security team de ambush tawduna civil driver ama yauna sokan khraba matungda mafam adu thiba humbagi thabuk satabada kapthok raba nongmi tokning kaya fangbangam khre hairi masigi mathakta Kuki Millitantsingna singnaba sing aduna leiramba lot pham bunker kaya ama su police na thugai khre hairi manipuri police control room tagi thator pa serol amada khangalak leina kal amaram the national highway to Impal Dimapur lambi da pot chei purak gari chamaga maudraga tar ngarang security gi akan ba section thorang ga loina Impal tamna yorokre masigi na security ki section thorang lokhat pa oina tongan mafam sama kungani thui da check point sing hangdokhi ba galoina na sing na bamyoi humdraga ni thui gi mathakta wahang pohung sa thaki aduma pu thoina mi phami pun gi paudi leikhide hairi aduga mathangi update asna kautruk khulda bom amadi nongmai kapsilakre Haraokhre yangdong paring de leiriba Kuki gi bunker sing lengak na lothok piu khunja sing ngarang numidang pung tramathui makai rom taba matam de Imphal West district ki manung sana leiriba kautruk mitai khulde Kuki Millitantsingna Bethel amadi Haraokhre Sports University gi mathak thangbada leiriba Kuki Millitantsingna gi bunker sing dagi angak pomong ta nongmai amadi bom kap thuruk tuna lanta silakre loina matam kya gi mamang dagi kautruk ka thangna leiriba Haraokhre sing gi yangdong paring de sariba Kuki Millitantsingna gi bunker asta manipuri lengak na thubu matam da lothok piduna khunja sing leitana lehinbina basin biyo haina khunja sing na phongdorakli ngarang numidang kautruk khul tamna bom amadi nongmai kap silaki ba aduda khulngak liba khunja volunteer sing na su handuna nongmai kap ki nongai matung pung taragani thoi makhai rom taba matamda makhata na Kuki Millitantsingna bom ohum thangna na kaptharaki makhata na nongmai round kaya ama su kaptharaki adubu khunja sing da su apandi amata yaukide nongai matung pung baruga makhai rom taba da matamda so sam rifles ki kangbuna searchlight na singba
कापखलकी मसिगी मतुंग नोंमै काप पुंखाय अमरोम लेप्रोम मतुंग मखा ताना ngasi upung mari fawba matat oina kuki militantsingna nongmai kap tharaki nongmai kapagi paw phungmadi state security force ki kangbu thomjilaktuna khunjasing asok apan nangdana ba amadi kuki terrorist sing takthuknabagi thabuk paikhatki hairi pawasin hai nongmai amadi bomb kapsilakpa aduda kautruk khulgi khunjasing dalobukta thoktuna lauri makhada pakthaduna leiba matamda safagada mphomda khunjasing takchinduna leibagi thabuk sathaki oiriba phibam asi harauthensing gi yangdong paring asida kuki militantsingna bangkar kaya ama paring sang na saduna makhuigi asoba kem ama oiduna leire gari kaya numidang amsung nungthilgi matamda thoujintuna khuchu kulai kaya pusinbagi tabak chathare maram aduna athupa matamda manipur lenga security force thajintuna mafam asidagi kuki militantsing takthokpiyo amadi bunker sing sindokpiyo maduna trabadi khunjasing leitana leiba ngamlaroi hairi video sing bibagi damakta mayam pumnang pu amukka hana thakachari ano update ki damakta online manipur youtube channel asmanuk sibiduna subscribe to biramu. Thank you so much.